Ahanbada Maraiba Pau. Prime Minister's Award for Excellence in Public Administration Fangnakraba Bisnupur District DC Larembam Bikram Taram Opagi Taram Ama Pangtokre. Kramjari. THINGBAIJAM SANATOMBI MAMI TV News Update obviously. Hello India scheme fazana implement tawbagidamak haukiba April gi tang kun mathoida pangthokiba Civil Service Day gi tharamda Prime Minister's Award for Excellence in Public Administration fangnakraba Bisnupur District DC Larembam Bikram Taram opagi tharam ama ngairang moirangda leiba INA Memorial Auditorium da pangthokre. All Manipur Football Association Amofana Sinduna Pangtokiba Tharam Aduda India gi khwaidigi chawba Football League ama oiriba Hero ISL amasung Hero I League lisingani kunmathoi kunitoida saruk yariba moirangdagi haukiba footballer singsu taram okay. Moirang Assembly Constituency gi MLA TH Santina Chief Guest amasung Bisnupur District DC Larembam Bikram na President oiduna pangtokiba Tharam Aduda moirangdagi haukiba football sanaroi Kumam Udanta, Subhas Singham, Dhiraj Moirangthem Gibson, Kasham Angelo, Santosh Irengbam, Thoiba Moirangthem Amadi, Shilki Hemambu Taram okay. Taramadda Saruk Yabang Kidraba Sanari Singna, Makoigi Ahalaman Singda, Kodol Potpiduna, Ikai Kumnaba Utki. Tarangi Sarugama Oina, Amofa Academy gi Marik Jumlaba Wafam Sing Yauba, Amofa Academy at a glance, Hanaming Tonba, Leaflet Amasu, Tarangi Chief Guest na Fongdokibat, Galoinana, Kumja, Lisingani Kunitoi Kunhum Doigi, Amofagi, Brand Ambassador Oina, Hemam Silki Kalehaina Lautoke. World Red Cross Day amasung International Mothers Day Tharanga Mari Lenana ngarang IGAR iski miting makada Nipumari Suba Assam Rifles na Tamenglong Town da mama sing khaktagi oiba wellness camp ama pangthokre. Camp atuda angang naupurabi nauna mama oiraklabi amadi angang singda lemna ana layang chathaki bagaloinana general medicine ki hidak nangtha kayasu lemna phanghanki. Punna mama oibi cham matara romna ana layang chathakiba camp atuda laboratory ki khudong chaba phanghanduna tungan ba medical test kayasu pangthoki. Tharamaduga Mari Lenana, Nipumari Suba Assam Rifles ki commandant na imung manung amadi kunai asikidamak mama oibi singna lawriba thaudang kayabu thagat pafongdoki. Tamenglongda lariba nupi kudingmak thoraktuna nupa singa leng manana chapminana ba appeal tawki. Loinana nupa singna su nupi oibi kayagi manglan mangphaunana ba ngamna bahonagada haina makhataki. COVID-19 Laichat Amadi Maram Khara Dagi Piba Lep Luraba Adam Environment Award Chief Minister's Green Manipur Mission gi Brand Ambassador Valentina Elambamda Teruk Subo ina piragani haina lautokre. Certificate Yauba Award asi Lak Ibajun gi tang mangada Kakching gi Anganching Eco Park da pangthokadaba World Environment Day gi tharamda lantokani hairi. Chahi ani kanaraga piba Adam Environment Award asi haukiba kumja lisingani teruk tagi piba haukibani. Mamangda environmentalist Dr. KH Samungo, Manipur Mountaineering and Trekking Association, All Manipur Working Journalists Union, Wangke Mangi amasung Great Manipurda Adam Environment Award asi lantokpa laikrabani. BJYM Manipur Pradesh na tangkak naina chatharakpa tharamgi saruk ama oina ngarang Kaubru Laifam Len Chingdolgi akoibada u jara kaya thakre. Kaubru Laifam Lenda u jara thabagi tharam adu BJYM Manipur Pradesh ke President M Baris Amadi BJYM ke General Secretary RK Mikshan Anina Luchingduna BJYM ke Thongmi Chamaromna pangthokibani. U jara thabagi tharam aduga mari lenana M Baris na hai Kaubru Laifam Lenda u jara thabagi thabak chathariba asi Chief Minister N Birengi pautak matung ina Green Mission Manipur gi makhada BJYM na Forest Department Kangpokpi Division ka khutsan naduna pangthokpani. Tharamasi maruina hauzik mafam kayada uwa yanthatpadagi akoibagi saktam kaitharatuna nungju nungshagi matang chang naina directaba amadi ising ichawgi awa ana kaya mayoknariba asi kanabani. U thabagi tharam asi thangjing singthaktasu pangthoknaba thorang tawi hainasu barisna makhataki. India ki President Ravnath Kovind Justice Nomekapam Koteshwarbu Guwahati High Court ki Acting Chief Justice oina hapre. Guwahati High Court ki Chief Justice Sudhanshu Dhuliaga matam hek loibaga Justice Koteshwar na Acting Chief Justice ki charge logani hairi. Haurakliba Mirol Singh Mayai Kaba Chinjaktagi Kanba Ngamnabagi Pandamda Lamlai Mapari Thogal Lupna Chatharapa Makataba Khongthanggi Saruk ama oina Langon Huyen Lalong Sendam Sang Kauba Lup ama nauna semduna Haurakliba Angang Singda Thangta Tambiba Haukre hairi.
Tentha Khongbal Welfare Association na sinduna mamang thagi tang kunipan dagi Tentha Multiplex Ground da team kuntrani thoina group nipan khaidoktuna chatharakiba TKWA Trophy lisingani kunmathoi kunithoi gi ngarang sanakiba league round gi match singda Brothers FC Kwakitel mai pakre aduga match amana draw zatkre. Ngarang nungtil Group H ki league round match ki ahanba match da Brothers FC Kwakitel ga 13 Stars YDA Kangaboka Sanakibada Brothers FC na 13 Stars YDA Kangaboku goal ani amada maitiba PK. Anisuba match da NFC Nilakutiga Youngs Photography FC Old Chekonga Sanakibada goal ani janaduna draw takre. Ngasi Group A gi league round match da MAMI Tawan Pro FC ga SWC Kairaka aduga anisuba match na Grow Marzing FC Bamondekai ga PUBG United Angthagi sanagani hairi. Malem pumbara thengnariba COVID-19 gi laitat asidagi ngakthoknanaba achamba section thorang khara ngakna chapinaba MAMI TV gi maikedi gi ningsingjari madudi yumdagi hek chatopaga face mask upiu mi amaga gi marakta futter ki arapa thambiu mai met kutsa toina handokpiu amadi COVID vaccine kapa yarbasing suksoi soidana COVID vaccine kapthoktuna laitat asidagi kananaba miyam punna honaminasi aroibada maroiba pau amu hanna. Prime Minister's Award for Excellence in Public Administration Fanglakraba Bisnupur District ki DC Larembam Bikram Taram Opagi Tharam ama pangthokre. Matang asila news update loisinjare makataba pawhidamag numit yung bapong taran toigi English news update meng taminase.